ꯑꯁꯤꯅ WhatsApp ꯀꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯊꯒꯦ ꯁꯤ ꯑꯩꯈꯣꯏ WhatsApp ꯗ ꯆꯪꯉꯀꯥꯟꯗ WhatsApp ꯀꯤ ꯁꯦꯇꯤꯡꯁꯅ ꯑꯩ ꯆꯪꯉꯤꯁꯦ ꯃꯁꯤꯗ ꯑꯦꯀꯥꯎꯟꯇ ꯆꯪꯉ ꯃꯇꯨꯡꯗ ꯁꯤ ꯑꯍꯨꯝꯁꯨꯕ ꯑꯦꯀꯥꯎꯟꯁꯦ ꯁꯤꯗ ꯆꯪꯉꯒ ꯁꯤꯗ ꯅꯝꯕꯔꯁꯦ ꯆꯦꯟꯖ ꯇꯧꯊꯣꯛꯀꯦꯁꯨ ꯌꯥꯔꯦ WhatsApp ꯅꯝꯕꯔ ꯆꯦꯟꯖ ꯇꯧꯒꯦ ꯁꯤꯗ ꯆꯪꯗꯣꯏꯕ ꯅꯦꯛꯁꯇꯨꯗ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯚꯦꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯊꯒꯦ ꯑꯍꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯁꯤꯟꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯎꯍꯟꯒꯦꯁꯨ ꯌꯥꯏ ꯑꯩ ꯀꯟꯇꯦꯛ ꯈꯛꯇꯪ ꯎꯍꯟꯒꯦꯁꯨ ꯌꯥꯏ ꯑꯗꯨꯗꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯐꯣꯇꯣꯁꯤꯁꯨ ꯃꯌꯥꯝ ꯑꯩ ꯀꯟꯇꯦꯛ ꯈꯛꯇꯪ ꯎꯍꯟꯒꯦ ꯌꯥꯏ ꯀꯅꯥꯝꯇꯗ ꯎꯍꯜꯂꯣꯏꯒꯦꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯄ꯭ꯔꯣꯐꯥꯏꯜ ꯐꯣꯇꯣꯁꯦ ꯑꯦꯚ꯭ꯔꯤ ꯋꯥꯟꯗ ꯊꯝꯃꯦ ꯑꯗꯨꯒ ꯑꯦꯕꯥꯎꯠꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯑꯗꯨꯒ ꯁ꯭ꯇꯦꯇꯁꯁꯤꯗꯤ ꯑꯦꯚ꯭ꯔꯤ ꯋꯥꯟꯗ ꯎꯍꯟꯕ ꯌꯥꯗꯦ ꯃꯣꯏꯁꯦ ꯑꯗꯨꯕꯨ ꯃꯤ ꯈꯔꯗ ꯎꯍꯜꯂꯣꯏꯒꯦꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯃꯥꯏ ꯀꯟꯇꯦꯛꯇ ꯊꯝꯃꯦ ꯂꯥꯏꯐ ꯂꯣꯀꯦꯁꯟ ꯍꯥꯏꯁꯦ ꯂꯥꯏꯐ ꯂꯣꯀꯦꯁꯟꯁꯨ ꯌꯥꯏ ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯠꯇꯦ ꯑꯗꯣ ꯕ꯭ꯂꯣꯛ ꯇꯧꯒꯦꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯔꯤꯗ ꯔꯤꯁꯤꯞꯁꯦ ꯃꯁꯤꯁꯦ ꯑꯣꯐ ꯊꯝꯃꯤꯅꯤ ꯍꯧꯖꯤꯛ ꯑꯣꯟ ꯊꯝꯒꯦ ꯃꯁꯤ ꯑꯣꯟ ꯊꯝ ꯇꯥꯔꯗꯤ ꯕ꯭ꯂꯨ ꯇꯤꯛ ꯇꯧꯕꯗꯣ ꯑꯩꯒꯤ ꯃꯦꯁꯦꯖꯁꯦ ꯗꯤꯂꯤꯚꯔ ꯇꯧꯔꯒꯁꯨ ꯄꯥꯗꯦꯗꯣ ꯑꯩꯅ ꯊꯥꯈꯤꯕꯁꯨ ꯃꯤꯗꯨꯅ ꯔꯤꯗ ꯔꯤꯁꯤꯞꯁꯦ ꯑꯣꯐ ꯊꯝꯗ ꯇꯥꯔꯗꯤ ꯑꯩꯅ ꯊꯥꯈꯤꯕꯗꯨ ꯕ꯭ꯂꯨ ꯇꯤꯛ ꯇꯧꯅꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯕ꯭ꯂꯨ ꯇꯤꯛ ꯑꯁꯤꯁꯦ ꯑꯣꯐ ꯊꯝ ꯇꯥꯔꯗꯤ ꯑꯩꯒꯤꯗ ꯑꯣꯟ ꯂꯩꯇꯥꯔꯁꯨ ꯃꯥꯒꯤꯗ ꯊꯝ ꯇꯥꯔꯗꯤ ꯕ꯭ꯂꯨ ꯇꯤꯛ ꯎꯔꯣꯏꯕ ꯃꯥꯅ ꯄꯥꯗꯦꯗꯣ ꯑꯩ ꯈꯪꯉꯣꯏꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯁꯤ ꯑꯩ ꯊꯝꯃꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯟ ꯇꯧꯖꯔꯒꯁꯨ ꯑꯩꯅ ꯑꯣꯐ ꯊꯝ ꯇꯥꯔꯗꯤ ꯃꯥꯅ ꯑꯩꯅ ꯔꯤꯗ ꯇꯧꯈ꯭ꯔꯦꯁꯦ ꯃꯥꯅ ꯈꯪꯉꯝꯃꯣꯏꯕ ꯃꯦꯁꯦꯖꯁꯦ ꯗꯤꯂꯤꯚꯔꯕꯨꯗꯤ ꯇꯧꯅꯤꯀꯣ ꯗꯕꯜ ꯇꯤꯛ ꯇꯧꯕꯗꯣ ꯗꯕꯜ ꯈꯣꯠꯄꯗꯣ ꯇꯦꯛ ꯈꯣꯠꯄꯗꯣ ꯑꯗꯨꯕꯨ ꯁꯤ ꯊꯝꯃꯦ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯑꯇꯣꯞꯄꯁꯤꯗꯤ ꯂꯩꯔꯦ ꯁꯤꯗ ꯆꯦꯠ ꯂꯩꯔꯦ ꯁꯦꯞ ꯇꯨ ꯀꯦꯃꯦꯔꯥ ꯔꯣꯜ ꯑꯅ ꯁꯤꯅ ꯑꯩꯁꯦ ꯑꯥꯏꯐꯣꯟꯗ ꯑꯣꯏꯕꯩꯅꯤꯀꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀꯗꯤ ꯈꯔ ꯈꯦꯠꯅꯔꯅꯤ ꯑꯗꯨꯒ ꯑꯌꯥꯝ ꯃꯥꯟꯅꯕꯅꯤ ꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯩꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯑꯩꯈꯣꯏꯅ ꯁꯤ ꯑꯍꯥꯟꯕꯁꯤꯅ ꯃꯦꯁꯦꯖꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯎꯍꯜꯂꯣꯏꯒꯦꯁꯨ ꯌꯥꯏ ꯎꯍꯜꯂꯦ ꯁꯥꯎꯟ ꯑꯩꯈꯣꯏꯅ ꯈꯟꯅꯤꯡꯕ ꯌꯥꯔꯦ ꯁꯤꯅ ꯒ꯭ꯔꯨꯞꯀꯤꯅꯤ ꯒ꯭ꯔꯨꯞꯀꯤꯁꯨ ꯊꯣꯛꯍꯜꯂꯣꯏꯒꯦ ꯌꯥꯏ ꯄ꯭ꯔꯤꯚ꯭ꯌꯨꯁꯨ ꯇꯧꯍꯜꯂꯣꯏꯒꯦ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯥꯏꯕ꯭ꯔꯦꯁꯟ ꯂꯥꯛꯍꯜꯂꯣꯏꯒꯦꯁꯨ ꯌꯥꯏ ꯃꯁꯤꯗ ꯑꯣꯐ ꯊꯝꯃꯒ ꯑꯗꯨꯕꯨ ꯑꯩ ꯂꯣꯏ ꯂꯥꯛꯍꯜꯂꯤ ꯑꯣꯟ ꯊꯝꯃꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟ ꯑꯦꯞ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯃꯤꯅ ꯆꯪꯉꯤꯁꯦ ꯎꯅꯕ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯅꯝꯒꯦ ꯑꯗꯨꯒ ꯆꯪꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯣꯐ ꯊꯝꯒꯦ ꯑꯗꯨ ꯑꯣꯟ ꯂꯣꯏ ꯊꯝꯃꯦ ꯄ꯭ꯔꯤꯚ꯭ꯌꯨ ꯂꯩꯔꯦ ꯔꯤꯁꯦꯠ ꯇꯧꯒꯦꯁꯨ ꯌꯥꯏ ꯄꯨꯂꯞꯁꯦ ꯃꯁꯤꯅꯤ ꯍꯥꯏꯕꯅꯤꯗ ꯗꯇꯥ ꯀꯩꯀꯥꯁꯤꯁꯨ ꯁꯤꯁꯨ ꯑꯣꯟꯊꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯒꯁꯦ ꯋꯥꯏꯐꯥꯏꯗ ꯈꯛꯇꯪ ꯗꯥꯎꯟꯂꯣꯗ ꯇꯧꯍꯟꯕ ꯃꯁꯤꯁꯨ ꯌꯥꯏ ꯐꯣꯇꯣꯒꯁꯦ ꯑꯩꯈꯣꯏ ꯃꯁꯥ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯐꯣꯇꯣ ꯗꯥꯎꯟꯂꯣꯗ ꯇꯧꯍꯜꯂꯣꯏꯒꯦꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯗꯇꯥ ꯌꯥꯝ ꯆꯥꯗꯅꯕ ꯑꯣꯗꯤꯑꯣ ꯑꯣꯏꯔꯣ ꯚꯤꯗꯤꯑꯣ ꯑꯣꯏꯔꯣ ꯗꯣꯀꯨꯃꯦꯟꯠꯁ ꯑꯣꯏꯔꯣ ꯃꯁꯤ ꯂꯣꯏ ꯁꯦꯝꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯑꯣꯗꯤꯑꯣꯁꯦ ꯋꯥꯏꯐꯥꯏ ꯑꯣꯏꯇꯥꯔꯗꯤ ꯋꯥꯏꯐꯥꯏꯗ ꯈꯛꯇꯪ ꯇꯧꯔꯀꯥꯟꯗ ꯑꯣꯗꯤꯑꯣ ꯇꯥꯔꯛꯄꯁꯦ ꯃꯁꯥꯅ ꯑꯣꯇꯣ ꯗꯥꯎꯟꯂꯣꯗ ꯇꯧꯖꯔꯛꯀꯅꯦꯕ ꯑꯇꯣꯞꯄꯗꯤ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯁꯤꯗ ꯆꯪꯉꯒ ꯅꯝꯕꯔ ꯂꯩꯔꯦꯅꯀꯣ ꯁꯤ ꯁ꯭ꯇꯦꯇꯁ ꯁꯦꯝꯗꯣꯛꯄꯩ ꯁꯤ ꯇꯧꯕ ꯌꯥꯔꯦ ꯁꯤꯗ ꯆꯪꯉ ꯏꯁꯟꯒꯦ ꯌꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯁꯦꯝꯃꯔꯣꯏ ꯁꯤꯅ ꯐꯣꯇꯣ ꯁꯦꯝꯗꯣꯛꯀꯦꯁꯨ ꯌꯥꯔꯦ ꯏꯗꯤꯠ ꯇꯧꯔꯒ ꯁꯤꯁꯦ ꯁꯤꯌꯥꯔ ꯇꯧꯊꯣꯛꯄꯤꯒꯦꯁꯨ ꯌꯥꯔꯦ ꯃꯈꯥꯗ ꯂꯩꯁꯦ ꯑꯦꯔꯣꯁꯦ ꯑꯇꯣꯞꯄꯗꯤ ꯂꯣꯏꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯍꯧꯖꯤꯛꯇꯌꯥꯎꯕꯅꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯃ꯭ꯌꯨꯠ ꯊꯝꯒꯦꯁꯨ ꯌꯥꯏ ꯑꯩꯅ ꯃ꯭ꯌꯨꯠ ꯊꯝꯈ꯭ꯔꯕꯅꯦ ꯁꯤ ꯃꯦꯁꯦꯖ ꯌꯥꯝ ꯂꯥꯛꯑꯦꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯃ꯭ꯌꯨꯠ ꯊꯝꯃꯣꯏꯒꯦꯁꯨ ꯌꯥꯏ 1 year ꯊꯝꯗꯣꯛꯑꯒꯦ ꯑꯗꯨꯕꯨꯗꯤ ꯑꯩꯗꯤ ꯃꯦꯁꯦꯖ ꯑꯗꯨꯝ ꯆꯪꯉ ꯑꯗꯨꯝ ꯎꯅꯤꯗꯅ ꯁꯤꯅꯤ ꯋꯥꯆꯞꯀꯤꯕ ꯁꯦꯠꯇꯤꯡꯁ ꯂꯩꯔꯦ ꯕꯦꯛꯑꯞ ꯇꯧꯒꯦꯁꯨ ꯌꯥꯔꯦ ꯕꯦꯛꯑꯞꯄꯨꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯌꯥꯎꯍꯜꯂꯣꯏꯒꯦꯁꯨ ꯌꯥꯔꯦ ꯕꯦꯛꯑꯞ ꯇꯧꯕꯗ iCloudꯇ ꯑꯣꯏꯅ ꯇꯧꯕꯅꯦ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤꯗꯤ ꯒꯨꯒꯜ ꯗ꯭ꯔꯥꯏꯚꯇ ꯑꯣꯏꯅ ꯇꯧꯕꯅꯦ ꯋꯥꯜꯄꯦꯄꯔ ꯁꯦꯝꯗꯣꯛꯀꯦꯒꯥꯏꯁꯨ ꯌꯥꯏ ꯁꯤꯗꯤ ꯁꯤꯖꯤꯟꯅꯗꯦ ꯑꯦꯀꯥꯎꯟꯗ ꯆꯪꯉꯒ ꯁꯤꯒꯤ 2 step ꯚꯦꯔꯤꯐꯤꯀꯦꯁꯟꯁꯤꯁꯨ ꯁꯤ ꯑꯗꯨꯝ ꯌꯥꯕꯅꯦ
ꯁꯤ ꯆꯪꯉꯒ ꯄꯤꯟ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯕ ꯑꯩ ꯄꯤꯟ ꯍꯥꯞꯄꯦꯕ ꯑꯗꯣ ꯁꯤ ꯍꯥꯞꯄꯩ ꯀꯥꯟꯅꯕꯕꯨ ꯑꯩ ꯋꯥꯆꯞꯁꯦ ꯃꯤ ꯑꯇꯣꯞꯄꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯁꯤꯝꯁꯦ ꯃꯣꯏꯗ ꯂꯩꯈ꯭ꯔꯒꯁꯨ ꯑꯩꯒꯤ ꯄꯤꯟꯁꯦ ꯈꯪꯗ꯭ꯔꯒꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯕ ꯋꯥꯆꯞꯁꯦ ꯃꯔꯛ ꯃꯔꯛꯇ ꯍꯪꯉꯛꯄꯅ ꯁꯤ ꯑꯣꯟ ꯊꯝ ꯇꯥꯔꯦ ꯁꯤꯒꯤꯁꯨ ꯀꯥꯟꯅꯩ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯃꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯗꯕꯅꯦ ꯁꯤꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯇꯣꯞꯄ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯍꯪꯉꯛꯄ꯭ꯔꯥ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖ ꯊꯥꯔꯛꯄ꯭ꯔꯥ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯋꯥꯆꯞꯇ ꯊꯥꯔꯛꯄ꯭ꯔꯥ ꯑꯩ ꯁꯤ ꯁꯦꯝꯃꯤꯁꯦ ꯑꯩꯉꯣꯟꯗꯁꯦ ꯑꯉꯥꯡ ꯑꯃꯁꯨ ꯍꯪꯉꯛꯑꯝꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯗꯁꯨ ꯀꯥꯟꯅꯅꯤꯅ ꯑꯩꯅ ꯁꯦꯝꯕꯅꯦ ꯑꯦꯅꯤ ꯈꯪꯗꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯑꯗꯨꯝ ꯁꯦꯝꯊꯔꯛꯀꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯉꯁꯤꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯃꯟꯗꯅ ꯈꯣꯟꯁꯤꯁꯨ ꯋꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ